Tungan social media amasung chepong ki maru oiba I pau khram miyam da thamjage Assam bu numit marini gi manungda Bangladesh na loksinba ngami haina kihalakre. Bangladesh ki retired army personnel amana India ki Assam amasung Kolkata asi loksinba ngami haina social media da threaten tawrakre. Bangladesh amasung India ani gi marakta sauna ungkhanari marak asida retired officer asina social media da thadorkhiba warol amana hairibadi Bangladeshi personnel lising manga ga samagi korbuk amana Kolkata amasung India gi maru oiba territory sing Bangladeshi million ahum lom gi mateng asina irai laina loksinba ngami haina phongdokhi. Atopa army ki retired personnel amana thadorkhiba video clip amana hairibana India asi para ama tambinaba amasung Bangladeshi bu defense tawnaba lal gi damakta sem sare masigi damakta makhoi training matik chana phangle haina thadorokhi. Bangladesh ki retired army sing asigi wafam sing asi hauji lebak aduda India amasung Bangladesh lebak ani gi marakta ungkhanaba lairiba asigi matangda wari sananaba lebak asigi foreign secretary Vikram Misra na Dhaka da leingai gi khongchat manungda phongdokhibani hairi. Nakal amrom da arambai tingol gi PRO Robin mangang khoirpamna thamlakpa wafam matang miyam da share tawjage Bangladesh na Assam amadi West Bengal numit marini da loksinba ngamgani haiduna India da kihlagliba asina takpadi Third World War asi soidre haibani Bangladesh ki maning da akanba country kharana bek tawbagini miyam pumnamak haujik lai thokpa yaba matam natte sana thangnaba marang kaina thamjinba yare low loiraga free da thambiranu gihu amadi hawai koina lirga thamba yaba thambiro phagini khanbiganu irai laina lobiganu lana si bom thadarake ko hairaga thadarkadaba natte khangodaba mikuptani tawrakadoi si haina arambai tingol gi PRO Robin mangang khoirakpamna sumda phongdorakle. Makhatana Kuki terrorist singi base camp sing Bandaraban da thugai khrab matungda yamdrabada Kuki usi taret Hatkhiba amasung Bangladesh army na weapon kayamaram amasu recover tawba ngamkhre haiduna Bangladesh ke social media ki page ama oiriba BD military ki post ama da phongdorakle. Imphal East district ki manungsana leiba khabong maning lekhai dagi nupa ama thas ki tang manga dagi numitang wairang pung 3 lom tarpa matam adai dagi ngasi phawba thiba khangkhidre hairi. Thiba khangdana lairiba nupa adugi mamingna Gidon Kaising masaki sahini nifuga manga lai khidraba apokpa Peter Kaising kawi hairi hangang police ki osina thadorkhiba serol amagi matungina hairiba miyoi asi fit manga gi isi ahung wangi masam muraga teli kusu ngawi aduga amuba masugi jogging shirt ama litkhi jin long pen ama set ki hairi kanagumara thengnabirabadi mobile number 9362089006 natraga manaknapa police station da pau pibira u hainasu phongdorakle.